Churachandpur district gang rape tauki haibagi pau tana khrabasu asengba achumba pau fangkhidaba adu ngasidi asengba oina tawrakle. Toukhibagi district Kukisingna mawamaga leishabi amaga haujik faubagi oina gang rape tawbikre haibagi pau leide. Ngasi media da yaunakhiba Toukhibagi gi Khumuzamba lekaidagi maunaha chahi 38 rom surabi amada mahakpu Kukisingna nupi oibigi ikai khumnaba manghanbikre haina zero FIR ama lodge tawkre. Adumakpu masigi mangoinana lekai simaktadagi yum Chahi Nauribi Leisabi Amasu Nupi Oibiki Ikai Kumnaba Manghanbikre Haiba FIR ama chalaba matung Supreme Court ki Nupi gi mayokta jathaba crime gi list yaramle haide Supreme Court ta advocate oiba mana fongdorakhibada hairiba case asi mangjawna FIR tawbaga loidana crime against women gi list yawre case asimati matamatuda Fongdokhiba leite case asi CBI da sinaragani haibasu advocate asina fongdorakle panba yabudi handak July 18 da parliament session hauramdaida naked parade tawrakpadagi social media da viral oirakpadagi achauba issue ama oikibane atai atopa kaya amasu makha tana case file tawrakpa yai haina thajanare